friend मैम अस मोले आई मसीगी वेदर जी जाती है फजने इन कैमरा नुसा बुथोक्ट्रेबा शेवना से आइगे फोन अमा कइनोदना बुदि नंबर निगो से करिया गैलेक्सी J7 Prime ना लो खबदि होय दो सिदा उरिजे भिडियो दो उरिजे को सेम खेना बनते आई नम ये 1080p दो बोरंगनी ओरंगनी ऑटो फोकस लै सिगे फोन के नुआइता बामो से कोई OIS याउदमनिना आई खुचे हम स्टेबल होइद्रगदि आई सि खुचे हजु कन्ना स्टेबल होइनो पाइनिको आइसे खुचे स्टेबल होइद्रगदि निकने बसाना आई नॉर्मल द चलदि स्टेबल होइबा फाइन खांगने आई यांकान आई निप्रा आई सि फजना स्टेबल होइनो पाइनिको माइक्रोफोन फजरम दा बे आई खांगदे अदुगी वारिनिदा अदा आई फ्रंट कैमरा नोंग नमके सिना फ्रंट कैमरा नने सी स्टेबल होई दे दो खांगरा सिदारि पिक्चर क्वालिटी से खराबदि यामना खेनरे अदु आई वाम हाइगेबा सिवा हाइसे फाइनो दो आई ब्रि खांगे ना आई पांगांगांग बो नत्रेदना आई तोपा फाइनो iPhone Hujiki latest 11 Pro aduda adagi Galaxy Note 10 adagi Huawei adu phone मैम दो पाइदब नते दे दुकान चलगा पाइरेबा दुकान चलगा दि फाइदा दि दुकान जे फोन जे आइना पाइनिंग आई अदु फोन पुंग 10 पाइगे से हैबा दुकान मखन हुमरी मंगा तरुक चलगा यदम पाइना दो अमरा अनि पाइबदा दम खांगेबा खांगे दि आई कई तवे हैबदा आई जे इसा के नोट आइटम जो पाइना iPhone 6s Plus जो पाइना अदु वाम हाइगेबा फोन जे अखोइना अतांगबगी लैबगी दगा ताइता दे सी फोन जे दगा ता दे दी सी फोन जे Galaxy J7 Prime 2016 के होंगे 16 है क्या नो Samsung के Note 7 थोकपा को अदरगे Note 7 S7s थोकपा अदर iPhone 6s Plus iPhone 7 Plus थोकपा अदु मतलब नहीं दना और सी फोन जे करी मांगचे के मांगचे दे सी फोन जे कइनो बैटरी जो 3500 मिलियम ला कइनो मै बने मिलियम आवा अदरगे 3GB को 2GB बेराइन ले ब्राच मांग के काउरे 16GB gigs ने मेमोरी रोम नि को अदरगे Exynos प्रोसेसर ओरे अदु लिखाउरे अदु याम ने हिंजन याउ दि ओइदे को अदु माइक का अदरगे सिदा अखोई सी बजेट फोन आइतारे बजेट फोन इसे पॉलिसिंग 30 ला क्यानो टाइम पाला माइ पी नि को सिजु अमता होंग बगन नतेबा अदुबो होय सिगि ममनजिदा फोन बुदि लोइ फंगी को अतोपा तांगबा होयगे आइ पाइबा नोट 82 अदुजु फंगे आईफोन जु तेका लोइ फंगे हजिति को सेकेंड हैंड दा अमन मदनि को अहन मदौ दिनते अदो सी फोन जे पाइबे के मांगसे दे नंगना फोन जे समना हैबदा कैमरा गे हम दका ता कैमरा जी हम खेना बनते दा कसु HDR गुम्बा अदो हजिकि फोन दि लोइ यावरे को होय Redmi की Note 8 Note 7 Note 6 Pro Note 5 Pro अदो लो HDR यावसिदा HDR याव तो नते यावेबा अदो खरा कैमरा रा खेंना हैबा सी फोन जे कैनो फोन अतांग कई दका तागे दा नंबर 1 होय नंग पैसा हम पागदे फोन पैसा दा लंथोके गदे फोन अतांग बा लैबे गसु मै लेंदे को अदुगा काय तारे नंगी याम थबक तुइ मतुइ न को एस आईडी कैमरा फम पामे फबादि वीडियो ब सेम बोय रो सी जिना वीडियो सेम बा यादे हैबल लैते दन को सामनाय दंग सी सही तरा मांगदि सी फोन जे फाइद बेस्ट फोन होय दोइनि दन को अदुगा काय तारे होय कैमरा एकदम नै रे अद्रगी होय सी फोन जिगि नुआइता सी ऑटो ब्राइटनेस हम याउद्र का होजि फोन बदि लो याउरे हाइ वारि जेसिना 2016 की वारि नि को ऑटो ब्राइटनेस याउद्रे अदगी अतोपा होय ऐसे Galaxy की जिदा सिदा हार्ट की मीटर यावी हार्ट रेट अदु तोबे आइ खोय अदु वाची वारि नि को स्टका नते ना अदगी होय राम अदु चौक वीडियो एडिटिंग तो पर नुआइदा सिजु लो यादब नते बा सिजु लोइ नुआइबा अदु लोइ याय अदु कसु खना फोन जे कसु दका आइ सी फोन जे सिदा जे अमा आइ दम आइगी बिबा वीडियो एडिटर दु यावे अदगी ngasai बैक कैमरा दे नंगिबदो अदु दुगा पुलप यानजनरगा तिनजन का हापसन मिनरा एडिट तोरन थागलकेबा दु कसु इतम मतम ने हेते फ्रैक्शन सेना हैबदा होय हंदा की एप्पल कइनो डेस्कटॉप तो 384GB RAM ने काय अदु याम खेनाग्रे को अदु दना अखोय कनागिनो अदु अखोय वीडियो यंगनाबा फेसबुक पाइनबा मेसिन नतेबा अदु वीडियो एडिट तौनबा मेसिन ने याम बे सिस्टम याम रन तौनबा को अदु दका होय नते दना अदुना फोन जे आइगी वखंददि सिना अदुम काफी ने पाइदिया दे हैब लैते अतांग पाइदिया दे हैब लैते
ꯑꯗꯨꯗꯒꯤ ꯀꯩꯝꯇ ꯃꯩ ꯂꯦꯟꯗꯦꯕ ꯈꯦꯠꯅꯕ ꯑꯗꯨꯅꯤꯗꯅ ꯁꯤ ꯀꯩꯝ ꯌꯥꯎꯗꯦ ꯑꯩꯁꯤ ꯀꯔꯤ ꯀꯩ ꯍꯥꯏꯁꯤꯒꯦꯁꯦ ꯁꯤꯗ ꯑꯩ ꯐꯣꯟ ꯑꯍꯨꯝ ꯄꯨꯔꯛꯏꯁꯤꯗꯤ ꯀꯩꯅꯣꯗ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣ ꯃꯈꯜ ꯁꯤ ꯀꯔꯤꯁꯦ ꯑꯥꯏꯐꯣꯟꯅꯤꯗꯅ 6s Plus 2000 ꯀꯌꯥꯒꯤꯅꯣ 15ꯒꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯍꯧꯖꯤꯛ 10ꯒ ꯀꯩꯁꯨ ꯈꯦꯠꯅꯗꯦꯕ ꯀꯦꯃꯦꯔꯥ ꯑꯃ ꯗꯕꯜ ꯑꯣꯏ ꯑꯗꯨꯗꯥꯅꯀꯣ ꯈꯦꯠꯅꯗꯦꯕ ꯀꯩꯁꯨ ꯀꯩꯝꯇ 10ꯒ ꯅꯠꯇꯅ 11ꯒ ꯈꯦꯠꯅꯕꯕꯨ ꯌꯥꯝ ꯈꯦꯠꯅꯩ ꯅꯣꯏꯁꯤꯗ ꯀꯦꯃꯦꯔꯥ ꯑꯍꯨꯝ ꯑꯗꯨꯗꯥꯅ ꯑꯗꯣ ꯅꯣꯏ ꯄꯥꯏꯔ ꯈꯪꯒꯅꯤ ꯀꯩꯁꯨ ꯀꯩꯝꯇ ꯍꯣꯏ ꯃꯁꯤꯗꯤ ꯁꯤꯜꯂꯒꯦ ꯑꯣꯜꯂꯒꯦ ꯑꯗꯣ ꯁꯣꯝꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯒꯦ ꯑꯗꯣ ꯂꯩꯇꯦꯗꯅ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯩ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯟꯅꯕ ꯁꯤ ꯒꯦꯂꯦꯛꯁꯤ ꯀꯩꯁꯦ ꯇꯨ ꯁꯤ ꯀꯦꯃꯦꯔꯥ ꯑꯅꯤꯒ ꯌꯥꯎꯋꯦ ꯈꯣꯠꯂꯦꯅ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯑꯊꯤ ꯋꯥꯍꯩꯅꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯄꯥꯅꯩꯀꯣ ꯃꯁꯤꯒꯤ ꯁꯤꯒꯤ ꯀꯔꯤꯁꯦ ꯁ꯭ꯄꯤꯖꯦꯟꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯥꯟꯅꯩ ꯃꯁꯤꯒꯤ ꯍꯥꯔꯠ ꯀꯔꯤꯁꯦ ꯕꯦꯛ ꯀꯚꯔꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯃꯁꯤꯁꯦ ꯊꯥꯗꯔꯒ ꯌꯥꯝꯅ ꯇꯦꯁꯀ ꯇꯧꯔꯝꯅꯦ ꯑꯩꯕꯨꯗꯤ ꯇꯧꯗꯦꯀꯣ ꯑꯗꯣ ꯁꯤ ꯀꯥꯟꯅꯩ ꯁꯤ ꯍꯣꯡꯁꯨ ꯍꯣꯡꯈꯤꯌꯦ ꯑꯩ ꯑꯣꯟꯂꯥꯏꯟꯗꯅꯦ ꯃꯁꯥꯒꯤꯗ ꯂꯨꯄꯥ 1,500 2,000 ꯀꯩꯅꯣꯝ ꯄꯤꯒꯨꯝ ꯇꯧꯅꯦ ꯑꯗꯣ ꯑꯩ ꯑꯣꯐꯔ ꯃꯇꯝꯗ ꯑꯩ ꯀꯌꯥꯅꯣ ꯂꯨꯄꯥ 100ꯒ 900 1,200 ꯑꯩ ꯂꯩꯕꯅꯦ ꯀꯥꯎꯋꯦ 900 1,200 300ꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯑꯗꯣ ꯀꯣꯕꯔ ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯗꯤ ꯑꯩꯁꯤ ꯒꯦꯂꯦꯛꯁꯤ J7 Prime ꯀꯣꯕꯔꯁꯦ ꯁ꯭ꯋꯥꯏ ꯗꯦꯜꯂꯤꯗꯕꯨꯗꯤ ꯂꯨꯄꯥ 100ꯗꯁꯨ ꯐꯪꯉꯦ 80ꯗꯁꯨ ꯐꯪꯉꯦ ꯑꯩ ꯅꯍꯥꯟ 150 ꯑꯃ ꯍꯥꯞꯄꯦ ꯂꯧꯍꯧꯔꯦ ꯑꯗꯨꯝ ꯑꯗꯨꯗ 80 ꯄꯤꯕꯁꯨ ꯂꯩꯌꯦꯕ 80 ꯄꯤꯕꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯔꯤꯒꯦ ꯑꯀꯟꯕꯗꯣ ꯑꯣꯏꯕ ꯑꯩꯁꯤ ꯔꯕꯔ ꯑꯣꯏꯕꯗ ꯑꯩ ꯅꯨꯡꯉꯥꯏꯖꯕꯀꯣ ꯁꯤ ꯑꯣꯏꯅ ꯂꯩꯔꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣই ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯟꯁꯦ ꯌꯥꯝ ꯂꯩꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯧꯖꯤꯛꯀꯥꯟ ꯐꯣꯟ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯌꯥꯝ ꯂꯩꯕ ꯃꯣꯏꯅ ꯇꯧꯔꯒꯅꯦ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯂꯩꯌꯦꯕ ꯁꯝꯅ ꯍꯥꯏꯅꯅꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯟꯕꯣꯛꯁ ꯊꯦꯔꯥꯄꯤꯅ ꯑꯃꯁꯨ ꯂꯩꯗꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯈ꯭ꯋꯥꯏ ꯅꯝꯕꯔ 1ꯅꯦ ꯐꯣꯟꯒꯤꯀꯣ MKBHD ꯃꯣꯏ ꯂꯩꯔꯦ ꯃꯣꯏꯅ ꯁꯨꯝ ꯔꯤꯀꯃꯦꯟ ꯇꯧꯕꯅꯦ ꯐꯣꯟꯁꯦ ꯀꯩꯁꯨ ꯀꯥꯟꯗꯦ ꯃꯣꯏꯗꯤ ꯁꯨꯝ ꯄꯣꯇꯧ ꯇꯧꯕꯅꯦꯕ ꯃꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯨꯗꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯍꯥꯏꯕꯅꯦ ꯀꯥꯟꯗꯦ ꯂꯩꯔꯨꯅꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦꯅꯀꯣ ꯗꯣꯟ ꯕꯥꯏꯗꯕꯨ ꯌꯥꯝ ꯌꯥꯎ ꯑꯩꯒꯤ ꯅꯣꯠ ꯑꯩꯁꯤꯕꯨ ꯗꯣꯟ ꯕꯥꯏꯅ ꯍꯥꯏꯅꯦ ꯑꯗꯣ ꯃꯥꯅ ꯄꯪꯍꯥꯏꯖꯕ ꯃꯥꯅ S8ꯀ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯁꯦ ꯕꯥꯂꯣ ꯍꯣꯏ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯀꯩꯅꯣꯅꯤꯀꯣ ꯅꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯔꯗꯤ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯅꯣꯏ ꯑꯣꯄꯤꯅꯤꯌꯟ ꯅꯣꯏ ꯀꯩ ꯐꯣꯟ ꯄꯥꯏꯒꯦꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯑꯉꯥꯡ ꯅꯣꯏꯗ ꯑꯍꯟ ꯅꯣꯏ ꯍꯥꯏꯕ ꯀꯥꯏꯔꯁꯨꯀꯣ ꯑꯗꯨꯒ ꯀꯔꯤ ꯑꯃꯅ ꯀꯩꯅꯣ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣꯁꯦ ꯐꯦꯁꯕꯨꯛꯀꯤ ꯌꯦꯡꯉꯗꯤ ꯐꯣꯂꯣ ꯇꯧꯊꯣꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯒꯅ ꯁꯤꯌꯥꯔ ꯇꯧꯕꯁꯨ ꯇꯧꯔꯣ ꯌꯥꯔꯦ ꯑꯇꯣꯞꯄ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯀꯔꯤ ꯁꯣꯝꯗ ꯑꯩ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯣꯝꯗ ꯃꯤ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣꯅ ꯌꯥꯝ ꯀ꯭ꯋꯥꯔꯥꯗ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯀꯣꯏꯁꯟ 100ꯒꯤ ꯃꯊꯛꯇ ꯂꯥꯛꯑꯦ ꯃꯤꯅ ꯍꯪꯉꯛꯑꯦ ꯑꯗꯨꯝ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩꯅ ꯑꯟꯁꯔ ꯍꯨꯝꯕꯩꯀꯣ ꯑꯩ ꯈꯔꯁꯨ ꯁꯦꯝꯗꯦꯕ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯌꯥꯝꯅ ꯁꯦꯝꯅꯤꯡꯕ ꯌꯥꯎꯗꯅ ꯏꯆꯝ ꯆꯝꯅ ꯉꯔꯥꯡ ꯑꯉꯥꯡ ꯑꯃꯁꯨ ꯍꯪꯉꯛꯑꯦ ꯑꯩꯉꯣꯟꯗ ꯑꯦꯃꯦꯖꯟꯒꯤ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯀꯅꯥ ꯑꯃꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯦꯝꯅꯤꯡꯉꯗꯤ ꯑꯗꯨꯝ ꯁꯦꯝꯃꯤꯅ ꯑꯗꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦꯗꯅ ꯑꯩꯒꯤ ꯃꯤꯅꯤꯠ ꯑꯃ ꯑꯩ ꯏꯁꯥꯗꯒꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯋꯥꯔꯤꯅꯤꯗꯅ ꯑꯗꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯩ ꯀꯥꯟꯅꯩ ꯁꯣꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯐ꯭ꯔꯤꯀꯥꯗ ꯑꯉꯥꯡ ꯏꯪꯂꯤꯁꯁꯤ ꯈꯪꯕ ꯑꯗꯣ ꯈꯪꯖꯗꯕ ꯅꯣꯂꯦꯖ ꯂꯩꯇꯕ ꯃꯣꯏꯔꯣꯝꯗꯁꯨ ꯍꯦꯜꯞ ꯇꯧꯋꯦ ꯍꯥꯏ ꯋꯥꯈꯜꯗ ꯁꯦꯝꯃꯤꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯉꯣꯟꯗꯒ ꯁꯣꯝꯗ ꯁꯤꯗ ꯚꯤꯗꯤꯑꯣꯗꯨꯗꯤ ꯂꯥꯏꯒ ꯀꯃꯦꯟꯗꯒꯤ ꯏꯔꯛꯄ ꯌꯥꯎꯋꯦ ꯊꯨꯕꯪ ꯂꯥꯏꯔꯒꯗꯤ ꯅꯪ ꯌꯦꯡꯉꯨꯔꯗꯅ ꯅꯪ ꯀꯌꯥꯝ ꯁꯤꯡꯗꯅ ꯑꯗꯨ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯗ꯭ꯔꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯗꯣ ꯅꯪꯗꯤ ꯌꯥꯝ ꯂꯥꯏꯌꯦ ꯄꯛꯇ꯭ꯔꯦꯒ ꯑꯗꯨ ꯇꯧꯋꯤꯒ ꯀꯩ ꯅꯪ ꯍꯥꯏ ꯑꯩ ꯔꯣꯀꯦꯠ ꯁꯥꯏꯟꯁꯅꯦ ꯀꯅꯥ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯑꯩꯁꯦ ꯁꯤ ꯔꯣꯀꯦꯠ ꯁꯥꯏꯟꯁ ꯅꯠꯇꯦꯗꯅ ꯃꯣꯕꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤ ꯁꯨꯃꯥꯏꯅ ꯎꯔꯨ ꯂꯩ ꯌꯥꯕ ꯁꯦꯝꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣꯁꯦ ꯕꯦꯁꯤꯛꯅꯦ ꯑꯩ ꯁꯦꯝꯃꯤꯁꯦ ꯑꯄꯪꯕ ꯑꯗꯨ ꯅꯣꯏ ꯈꯪꯗꯒꯗꯤ ꯑꯗꯨꯝ ꯍꯪꯉꯛꯑꯣꯕ ꯍꯣꯏ ꯃꯣꯏꯕꯨꯗꯤ ꯀꯩꯁꯨ ꯃꯩꯅꯗꯦ ꯀꯩꯅꯣꯅꯦ ꯊꯨꯕꯪꯅꯤꯗꯅ ꯑꯗꯨꯅ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ